ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ, ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯐꯠꯇꯕ ꯃꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯔꯝꯗꯥꯏꯗ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯂꯛꯏ ꯅꯠꯇ꯭ꯔꯒ ꯆꯠꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯆꯨꯝꯕ ꯆꯠꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯔꯥꯟꯕ ꯀꯌꯥ ꯉꯥꯡꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕ ꯑꯗꯨ ꯆꯦꯟꯗꯨꯅ ꯍꯤꯡꯂꯔꯣꯏꯗꯕ ꯃꯇꯝꯗꯗꯤ ꯑꯆꯨꯝꯕ ꯉꯥꯡꯂꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ, ꯂꯩꯄꯨꯡꯅ ꯁꯟ ꯁꯥꯕ ꯃꯣ ꯈꯣꯡꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯣꯏꯗꯕ ꯁꯥꯁꯤꯟꯅꯕꯅ ꯑꯁꯦꯡꯕꯈꯛ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ, ꯏꯔꯨꯝ ꯅꯤꯡꯊꯧꯕꯨꯗꯤ ꯃꯅꯥꯏ ꯀꯨꯝꯕꯤ ꯇꯥꯕꯅ ꯂꯨꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯄꯨꯔꯤꯕ ꯑꯃꯁꯨꯡ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯊꯧ ꯃꯊꯧꯗ ꯆꯥꯎꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯄꯨꯕꯨꯗꯤ ꯃꯅꯥꯏ ꯊꯣꯡꯁꯪꯕꯅ ꯆꯥꯎꯕ ꯃꯇꯥꯡꯁꯨ ꯂꯥꯛꯏ ꯍꯥꯏꯕꯅꯤ꯫ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯆꯥꯎꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ, ꯆꯦꯞꯁꯤ ꯄꯌꯥ ꯑꯊꯣꯠꯄꯅ ꯁꯤꯡꯖꯥ ꯄꯣꯠꯈꯣꯡ ꯄꯨꯟꯕꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕꯅ ꯕꯦꯕꯥꯔ ꯂꯩꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯆꯠꯂꯕꯇꯗ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯅꯣꯜꯂꯨꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯗꯨꯅ ꯃꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ, ꯆꯥꯗ ꯁꯟꯅ ꯆꯈꯣꯝꯖꯥꯎ, ꯎꯗ ꯁꯟꯅ ꯃꯤꯠꯂꯥꯎꯕꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯌꯥꯝꯗ ꯇꯧꯁꯤꯟꯅꯕ ꯁꯥꯖꯠ ꯎꯠꯇꯨꯅ ꯑꯐꯕ ꯁꯥꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ, ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯈꯥꯡ ꯀꯟꯕ, ꯑꯆꯦꯠꯄ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯅ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯎꯆꯨꯛ ꯑꯃꯨꯕꯗ ꯈꯦ ꯇꯩꯕ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯥꯟꯅ ꯃꯥꯟꯅꯕ ꯇꯤꯟꯁꯤꯜꯂꯕꯗꯤ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯀꯥꯟꯅꯗꯕꯗ ꯆꯥꯗꯤꯡ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯎꯔꯥꯒ ꯍꯨꯝꯗꯥꯡꯒ, ꯀꯥꯟꯆꯤꯒ ꯄꯥꯂꯦꯟꯒ, ꯉꯥꯒ ꯏꯁꯤꯡꯒ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡꯗ ꯍꯤꯡꯃꯤꯟꯅꯕ, ꯊꯥꯗꯣꯛꯅꯕ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯁꯥꯅ ꯁꯤꯖꯤꯟꯅꯗꯕ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯅꯤꯈꯛꯇꯃꯛ ꯐꯪꯖꯩ꯫ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯔꯨꯞꯁꯤꯡꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯔꯥꯖꯦꯟ ꯃꯣꯏꯔꯥꯡꯆꯥ꯫ ꯃꯔꯨꯞ ꯑꯅꯤ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ, ꯄꯣꯠꯅ ꯑꯩꯒꯤ ꯑꯣꯏꯕ, ꯄꯩꯁꯥꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯤꯡꯕ, ꯋꯥꯅ ꯑꯩꯒꯤ ꯁꯨꯉꯥꯡ ꯉꯥꯡꯕꯤꯗꯕ, ꯃꯤꯒꯤ ꯋꯥꯗ ꯉꯥꯡꯕ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯄꯣꯠꯅ ꯑꯩꯒꯤ ꯑꯣꯏꯕ, ꯄꯩꯁꯥꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯤꯡꯕ, ꯋꯥꯅ ꯑꯩꯒꯤ ꯁꯨꯉꯥꯡ ꯉꯥꯡꯕꯤꯗꯕ, ꯃꯤꯒꯤ ꯋꯥꯗ ꯉꯥꯡꯕ ꯀꯔꯤꯅꯣ?
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫